ꯃꯍꯥꯛꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯒ ꯃꯆꯥ ꯃꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯋꯥꯕ ꯎꯕꯁꯤ ꯃꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯊꯃꯣꯏ ꯑꯩꯈꯣꯏ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔ ꯃꯐꯝꯗꯨꯗ ꯂꯩꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩ ꯊꯥꯍꯧꯔ ꯈꯪꯉꯤꯕ ꯀꯔꯤ ꯃꯥꯅ ꯀꯩꯅꯣ ꯇꯧ ꯈꯪꯗꯕ ꯀꯩꯅꯣ ꯂꯩꯇꯦ Nama. Kaya ba? Kaya ba kaya ba? Tiken. Nang kaya ba kau? Tada kuramjari. Mayam ay ngasi video ano ba kung puna lang jare. Na mayam ay ngasi ki video sa idea ko ngarang sa Jiribam ta chalo yam ko relief camp ta chalo. Ado ki video oidori ni. Ado video sa yang matungda mayam so haibiro kamay na tawri. Mayam ay di yam nungaite hai ba maram di ako'y चलूरगा आदा चलूबसे चलूरा मतुंगदा मोइगा वारी वाताई सुनारा मतुंगदा मोइना हाइजनी मोइना फोंजोरक्पा मोइगी नुंगाइतबा हाइरक्पा मयामदो तारागने थमोइसे पुबा ngamde साथेना नुंगाइते नुंगाइतबे हाइबसे हाइनिंगाइ लेतना नुंगाइते अदु आंगांसिंग पिख्रबा आंगांग लेहौरी थानी ता सुबा आंगांग लेहौरी अदुगा अहन चही चामा सुरबा चही चाम सुगदौबा अहनसिंगसु मयाम अमा लेहौरी मोइबुबदा अमुक्का हेना पेंदे थमोइसे साथेना नुंगाइते अदो मैम अना वीडियो खरा नमना पुजरक्पदो मैमदा शेयर तौनिंगना मैमदा येंहन्निंगना उट्निंगना आई वीडियो से थांगचबनी अदो मैम वीडियो से सोइंगाम यावगसु ngakpiu सोइंगाम यावगसु ngakpiu अदुगा मैम वीडियो से येंगागा मैमसु करी फावरी हाइदो असम हाइबिरो कमेंट थाबिरो अदो मैम आइदि जामना नुंगाइते चलुरा मतुंगदा मोइनि लेहौरिबा मवोंग मतौले सा मैसासिगा अखोइना फेन मखादा लेरो फावबो अखोइसे खांबा ngamde asaba aduga moina aduga lehedebi cham jangkhai chani मफम अमदा पुन्ना लेरिदो सारो मैसासिगा हाइरगदि फेन लei हाइबा फेन न कैदौदोइनो फेन का चंगोय मोइना लेहौरिबा अखोइना हाक्तंग चलुरगा मोइगा फमिनाबदा वारि सुनाबा मतबा को मांगना पुं चोली अदु मोइदि कमाइना लेरमगनी चही फरकदौरे अदुगा नौना युम मै थाना चेरकपसु यावरि अदु मयामदो उरगा थमोइसे याम पेंदे हाइ अखोइसु सरकारदा हाइजनिंगी जांग अथुबा मतमदा मोइगी मफमदा मागी मयुमदा इंगना चिकना पानहनबिउ हाइहनिंगी हाइदि मफमदो यारि मखै यांगना इरांगसे नेमथनबगी सरकारदा अपील तौजरी अदो मयामदी याम नुंगाइते मैम वीडियो से जेंगिनारसी वीडियो से येंगिनारगा वीडियो से येंगिनासी अदो मैम वीडियो से कमाई तौरी हाइदो मैमसु सुम कमेंट दा हाइबिरो अदो मैमसु यारगदि मैमसु मतेंग खजिक्तंग मोइनगा मचे खजिक्तंग कोइसु पांगबिउ हाइना हाइजनिंगी अंगंबा यामना नत्रगसु खजिक्तंग मोइरगसु अदो अतै करी हाइना मैम तदि मैम वीडियो से मखा ताने मिनासी मैम आई रेडी होइना लोरेबको होजि चलगे तौरी अदु थोगगे तौरी होदि मोय फोन तौनारे मोयसु थोगले आइना दो रेडी होइना लेरमु हाय थोंगांदा अदु मोय सिगा लागा अखोइगी खुनगी महादेव से मनिंग लकाइगी से खोरमगा अदुगैदि सिगागी डायरेक्ट अखोइ दुम मागी थोंगांदगी कानारा दुम चतुइनेबा दो आई होजि मोय फोन तौरे मोय यौरे हाइना आइसु थोगले दो होजि लाइफमदा चंगे अखो लाई खोरमनी असिगदा गाड़ी लाए गाड़ी मोय लोय लाइनेबको लाई खोरमिसिंग जे मोयसु इचे होय इंचा होय अदो हजे अखोइ लाई खोरमगे तौरी लाई खोरमगा अखोइ गाड़ी काखलनी अदुगैदि चनगदबसिंगदुसु सुम मागी थोंगादगी सुम कानारानी अदुगैदि मयाम वीडियो से मखा ताने येंगिनारसी अदो आई सुम वीडियो से मते सुम नमजरके अदुगा आ यौरगसु पुरा नमजरके अदुगि मयाम वीडियो से मखा ताने येंगिनारसी 이제 시험도 지금 비라게라. 누구지? 누. 지금 좀 중요하다 시간이. 만능도 달라 만능도. 좀 통진 마야 만능도 달라. The person you are calling is not answering. No. Không ai thế. Xem hàng giao
ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯑꯥꯗ ꯎꯔꯤꯁꯤꯅꯤ ꯇ꯭ꯔꯦꯚꯦꯂꯔꯅꯦꯕꯀꯣ ꯁꯦꯝꯃ ꯆꯠꯇꯣꯔꯤꯅꯤ ꯄꯣꯠ ꯆꯩꯗꯤ ꯃꯅꯨꯡꯗ ꯌꯥꯎꯅꯔꯦ ꯀꯔꯤ ꯀꯔꯤ ꯄꯨꯏ ꯍꯥꯏꯗꯣ ꯑꯗꯣ ꯑꯥ ꯌꯧꯔꯒ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯀꯥꯔꯅꯤ ꯒꯥꯔꯤ ꯊꯥꯗꯧꯔꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ चलो चलो नों चलो थांगालो कनो तौरनो चलो दम हरन खरा फुं मा ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯥꯔꯦ ꯑꯗꯣ ꯃꯤ ꯁꯨꯗ꯭ꯔꯤ ꯃꯤ ꯍꯥꯞꯀꯠꯈꯤꯅꯤ ꯑꯇꯩꯁꯨ ꯊꯣꯡꯒꯥꯟꯗ ꯉꯥꯏꯅ ꯉꯥꯏꯔꯝꯒꯅꯤ ꯃꯤ ꯃꯌꯥꯝ ꯂꯣꯏꯅ ꯍꯧꯖꯤꯛ ꯊꯥꯗꯣꯛꯑꯝꯃꯦ ꯄꯣꯏꯂꯥꯄꯨꯔ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯤꯔꯤ ꯔꯣꯗꯇ ꯀꯥꯔꯦ ꯖꯤꯔꯤ ꯔꯣꯗꯁꯦ ꯍꯦꯛ ꯀꯥꯕꯗꯅꯦ ꯅꯨꯡꯁꯤꯠꯁꯦ ꯏꯪꯕꯖꯥꯠꯅꯤꯗ ꯆꯤꯡꯅꯤ ꯑꯥꯞꯀꯨꯝꯕ ꯑꯥꯞ ꯖꯥꯝꯀꯥꯏ ꯂꯝꯕꯤꯁꯦ ꯌꯥꯝ ꯊꯤꯛꯏꯑꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯖꯤꯔꯤꯗ ꯂꯥꯛꯏꯁꯦ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯑꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦꯕꯀꯣ ꯂꯩꯁꯥꯔꯤꯉꯩꯗ ꯂꯥꯛꯄꯗꯣ ꯑꯩ ꯀꯔꯤꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝꯗ ꯗꯤꯕꯣꯡ ꯍꯥꯏꯕ ꯃꯐꯝꯗ ꯆꯠꯂꯨꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯥꯗꯣ ꯑꯃꯒꯤ ꯉꯥꯏ ꯈꯪꯅꯕꯗ ꯆꯠꯄꯅꯦꯕ ꯑꯗꯣ ꯑꯩ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝꯅꯗꯤ ꯏꯪ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯤꯔꯤ ꯌꯧꯔꯦ ꯖꯤꯔꯤ ꯌꯧꯅ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯔꯤ ꯍꯧꯖꯤꯛ ꯒꯦꯠ ꯄꯥꯁ ꯇꯧꯕꯒꯤ ꯑꯁꯤ ꯂꯥꯟꯊꯣꯛꯄꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯅꯤ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯁꯦ ꯕꯤꯗ꯭ꯌꯥꯅꯒꯔꯗ ꯆꯠꯇꯣꯔꯤꯅꯦꯕ ꯁ꯭ꯄꯣꯔꯠꯁ ꯀꯣꯝꯄ꯭ꯂꯦꯛꯁ ꯍꯥꯏꯕ ꯃꯐꯝꯗꯨꯒ ꯆꯠꯇꯣꯔꯤꯅꯤ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇꯣ ꯃꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯂꯩꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯃꯐꯝꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯌꯧꯅ ꯃꯅꯨꯡꯗ ꯆꯪꯉꯤ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯉ ꯃꯇꯨꯡꯗꯗꯤ ꯃꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯃꯤꯁꯦ ꯑꯍꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯊꯥ ꯑꯅꯤꯒꯤ ꯑꯉꯥꯡ ꯐꯥꯎꯕ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯊꯥ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯣꯏꯕ ꯑꯗꯨꯒ ꯆꯍꯤ ꯑꯌꯥꯝꯕꯗꯅ ꯆꯍꯤ 100 ꯍꯦꯜꯂꯕ ꯑꯍꯟꯁꯤꯡꯁꯨ ꯂꯩꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯐꯝꯗꯣ ꯆꯪꯉꯒ ꯃꯣꯏꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯅꯕ ꯑꯗꯣ ꯃꯣꯏꯗ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯅꯩ ꯄꯨꯖꯔꯛꯄ ꯄꯣꯠ ꯆꯩꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯕꯥꯔꯇꯤꯟ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯑꯉꯥꯡꯒꯤ ꯈꯇꯥ ꯀꯣꯂꯣꯝ ꯆꯥꯅꯕ ꯊꯛꯅꯕ ꯐꯤꯔꯣꯜ ꯆꯥꯔꯣꯟꯅꯆꯤꯡꯕ ꯄꯣꯠ ꯆꯩꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯏꯁꯤꯅ ꯇꯥꯅꯤꯡꯉꯤ ꯀꯔꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤꯀꯣꯁ ꯁꯤꯗ ꯂꯥꯛꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯐꯖꯅ ꯈꯪꯗꯕ ꯍꯥꯏꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯌꯨꯇꯨꯕ ꯀꯩꯀꯥ ꯐꯦꯁꯕꯨꯛꯇ ꯌꯦꯡꯉꯁꯨ ꯈꯔ ꯈꯪꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯑꯋꯥꯕꯗꯣ kamaina ꯐꯦꯁ ꯇꯧꯔꯒ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯃꯐꯝꯁꯤꯗ kamaina ꯑꯩꯈꯣꯏꯒꯤ ꯂꯥꯛꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯑꯋꯥꯠꯄ ꯑꯗꯨ ꯂꯣꯏꯔꯒ ꯀꯃꯥꯏꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯉꯤꯀꯣ ꯑꯁꯤꯗ ꯅꯠꯇꯦ ꯃꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯃꯈꯣꯏꯁꯨ ꯀꯥꯏꯗ ꯆꯠꯂꯒ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯅꯦꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯃꯥ ꯏꯈꯣꯟꯁꯦ ꯁꯥꯏꯠꯇꯁꯨ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯒꯤ ꯃꯌꯥꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯒꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯗꯨꯒꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯣꯠꯇꯨꯁꯨ ꯋꯥꯔꯤ ꯊꯝꯅꯕ ꯑꯗꯨꯒ ꯌꯥꯔꯒ ꯑꯍꯟꯁꯤꯡ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯅꯥꯕꯅꯁꯨ ꯁꯟꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯟꯁꯁ ꯁꯕꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯗꯨꯅ ꯂꯩꯕ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯃꯩꯔꯥꯁꯤꯒꯤ ꯂꯩꯔꯤꯕꯁꯤ ꯃꯩꯔꯥꯁꯤꯒꯤ ꯃꯤꯡꯅ
Maigalu Waju dan lima ama kita kali itu juga ada semua kenapa tu kita bukan di mana mana di bawah je kan kita lagi itu lam ko tariba dina tu kalau pun dah kawannya ini jangkau kalau kita pun kita tu ingin mengatakan laga dundung terkena dundung terkena kali itu juga dundung ini jadi bersih. Mulai itu saja tu, kau pindah bahaya, kau juga nampak mati nanti nasi kan lalu ganti, kau ati minta tu kau mati tang tu nampak itu cakap tu, ada tu kau lalu nama orang lagi, nasi polis dia kau yang kita tahu ini tu nak kau ya, si mai bensin pindah bahaya, kau nak polis tu kau cakap je, kau jadi tu nampak lagi bah, mai bensin mai pun jadi mati kau ini mah, kau ni polis bersihnya, asalnya si pindah ni ada lagi. Thì ông có quay mà thằng nào cũng là có nằm cái vùng tràm thì thì rồi cái này anh nào cũng làm cái gì đi mình cũng sana đi vào thì Bali vào thì minister thì đi đi misalnya kalau mati mình cũng có jam yang ni masih berapa bulan lagi kan ni aduna mana masih kalau aku pun betul dah kau je hari ni nombor tu mana kalau mình cũng thấy mana? Jai Pare. Mantu mungkin. Kami pak. Jai Pare. Tang tadi orang tu dia mesti minat kalau pada lagi kau di rumah tu dah pun lagi benar. Dong si pasal nang kata hai tu nak kau di SP yang mana dia kau di kena sama macam ni siapa moi nak kau macam siapa yang kau nak bana moi nak buat nabi ada buat aku di hadok ini tu berita jangan moi hai tu dia halaman jauh tak macam tu moi nak tangguh aku thambi ben polis station tu aku ni sampai aku hukum lagi dam macam tu kan mengangkat rahai nak hendak pergi koi kan bading am de yum kai tum na sakar ba mathang da ya koi awa na ta na phal da koi leire ka jo koi ngasi ma phal da moi na no ai kin dang sak chara amani ha ga le che koi le ning dre koi ma ba da han da han bi wa chi koi na mayam da koi di chi chara di la pa koi di mai da ki mai bien si mu basu da koi na da da dia koi no phal da tumna saki bu mafam do koi wa na oi ju koi na oi ju koi khal ka le jage mafam do le na gi dong ta koi security video koi ni na ta le jage sai su nai rice ka man jage koi awa ba me am si sar ni la koi mu ba sing adi gi koi sing nau mai ben sing ai koi gi awa si bu bi da ha ka koi mu mafam do le bi ya na ba gi koi na bi adu ka manung kan yauri ba koi gi bu fa mai ben le hori moi kia wa ba su bi aku ina moi jaga sana kana mama thagan daga di moi di sabam sari ngai ngai le kia wa ko mai on na si mai am bi da re ko di di pa le le ngak che da hai chen ba mana aku di siam sai chi ki ki ma kha da le le hai wa hu ki han da ka mo che ma na ma bi ma ba mo ira ma sa ma na le ba me am na wa ko si ma yeng le ko me môi khui tham môi giặc cái nó phibam thì cái này nè ở chỗ khui này thì phibam thì cũng bị khó hay nên mình mạnh này mà biến tao đã thu mất là đồ quá thì nàng không ngâm được khui này thì phibam thì làm gì cho mẹ cứ thế nào đi ra ngoài này xí cái này thì phibam thì anh ai thì em học thế này thì lại cầm cái mà cầm vô anh thì lại cầm mà không được mange mang ba bi mange akoi na mujhe ki farm je so ki matik sana bibi ba akoi ki ho kham la kham le kham ju da koi han lan bi yu adu ba akoi ne na ta na sarai he la ko kham ju da koi le ju da ga awana thi da na koi le jara ke akoi matik sana se koi ki bibi yo se ko ne koi na je ja koi ngam koi nga ga le ja ke war so na akoi hen la ga de akoi koi ba khar ke ha ki wa khala ma lại cái game đó lấy bằng mina society và sĩ gì cái gì nó awa ba mẹ am khang ba ngam ta ba kita mata khawai kha ba ni aduna khoi ju
ꯊꯋꯥꯏ ꯊꯥꯁꯤꯔ ꯍꯥꯏꯕꯒꯤ ꯋꯥꯈꯜꯃꯨꯛꯇ ꯈꯟꯖꯤꯜꯂꯛꯑꯦ ꯑꯗꯨ ꯂꯥꯛꯄꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯎꯕꯤꯔꯦ ꯍꯥꯏꯔꯒ ꯂꯩꯉꯥꯛꯇꯁꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯎꯔꯒꯅꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒ ꯏꯁꯤꯡꯁꯤꯁꯨ ꯊꯛꯄꯁꯦ ꯏꯁꯤꯡ ꯊꯛꯄꯁꯤ ꯃꯦꯟ ꯑꯣꯏꯅ ꯏꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯏꯁꯤꯡꯗꯒꯤꯁꯨ ꯑꯌꯥꯝꯕ ꯑꯅꯥꯕ ꯄꯣꯛꯏꯕꯅꯤ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯊꯛꯅꯕꯒꯤꯁꯤ ꯏꯁꯥꯅꯁꯨ ꯑꯩꯈꯣই ꯏꯁꯥꯁꯦ ꯂꯩꯔꯒꯁꯨ ꯊꯛꯑꯦ ꯑꯗꯨꯅ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯩ ꯋꯥꯔꯤꯉꯩ ꯃꯇꯝꯗ ꯑꯋꯥꯕꯁꯦ ꯏꯁꯤꯡꯗ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯕꯁꯨ ꯃꯌꯥꯝ ꯂꯥꯛꯑꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯏꯔꯤꯕ ꯑꯁꯥꯕꯒꯤ ꯆꯥꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯎꯈꯥ ꯋꯥꯈꯥꯗ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯂꯩꯔꯦ ꯐꯦꯟ ꯂꯩꯔꯒꯁꯨ ꯚꯦꯂꯨ ꯂꯩꯇ꯭ꯔꯦꯕ ꯐꯦꯟꯒꯤ ꯁꯥꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯑꯒ ꯑꯗꯨꯒ ꯃꯌꯥꯝꯗ ꯂꯣꯟ ꯍꯥꯏꯖꯒꯗꯕꯅ ꯑꯩꯈꯣꯏ ꯉꯧꯈꯩ ꯉꯥꯛꯀꯦ ꯈꯣꯡꯅꯥ ꯍꯥꯞꯄꯤꯌꯨ ꯉꯧꯈꯩ ꯀꯥꯏꯗꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯒꯣꯔꯃꯦꯟꯗꯒꯤ ꯍꯥꯏꯁꯦ Manipur government degi. ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤꯅ ꯇꯧꯔꯛꯏꯁꯦ ꯒꯣꯔꯃꯦꯟꯗꯒꯤ Yes, ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯍꯋꯥꯏꯒꯨꯝꯕ ꯆꯦꯡ ꯆꯥꯛꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯁꯥꯄꯣꯟ ꯀꯣꯜꯒꯦꯠ ꯁꯔꯞ ꯁꯤꯒꯨꯝꯕꯗꯤ ꯇꯧꯕꯤꯔꯛꯑꯒꯁꯨ ꯉꯁꯥꯏꯒꯤ Moina pirak paceng caci asina opera no. ꯀꯣꯟꯅꯩ ꯑꯗꯨꯒ ꯑꯇꯩꯁꯤ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩ ꯆꯦꯡ ꯕꯦꯒꯁꯤ ꯑꯅꯤꯁꯤꯃ ꯑꯍꯨꯝꯁꯤꯃ ꯑꯗꯒꯤ ꯑꯩ ꯉꯁꯤꯗ ꯑꯩ ꯁꯤꯒꯨꯝꯕ ꯑꯃ ꯉꯝꯖꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯃꯣꯏꯒꯤ ꯋꯥ ꯇꯥꯔ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯇꯥꯔ ꯃꯇꯨꯡꯗ ꯁꯥꯊꯤꯅ ꯊꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯨ ꯀꯞꯄꯦ ꯑꯩꯈꯣꯏꯁꯨ ꯀꯞꯄꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯏꯁꯣꯔꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯟꯖꯜꯂꯛꯑꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯩ ꯍꯥꯏꯕ ꯀꯩ ꯃꯃꯤꯡ ꯀꯧꯏꯕ ꯇꯤꯀꯦꯟ ꯅꯪꯒꯤ ꯀꯩ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦꯅꯦ ꯂꯤꯡꯖꯦꯟ ꯁꯅꯥ ꯅꯪ ꯁꯥꯟꯅꯕ꯭ꯔꯣ ꯁꯤꯒ ꯁꯥꯟꯅꯩ ꯅꯪꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯁꯤ ꯂꯣꯏꯅꯔꯣ ꯑꯁꯤ ꯅꯪ ꯐ꯭ꯔꯦꯟ ꯉꯥꯛꯇꯔꯣ ꯃꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯁꯦ ꯈꯥꯏꯕꯣꯛ ꯇꯧꯖꯕ ꯑꯩꯈꯣꯏꯗꯤ ꯑꯃꯈꯛꯇꯅꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯁꯤ ꯌꯧꯔꯒꯗꯤ ꯑꯍꯨꯝ ꯁꯨꯔꯝꯃꯦ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯀꯩꯅꯣ ꯂꯩꯌꯦ ꯁꯤꯒ ꯆꯍꯤ 103 ꯁꯨꯕꯩ ꯎꯅꯒꯦ ꯍꯥꯏꯅ ꯄꯤꯒꯅꯦꯅ ꯍꯥꯏꯕ ꯃꯥꯏ ꯑꯍꯥꯎ ꯑꯊꯨꯝ ꯈꯇꯪ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯃꯉꯣꯟꯗ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯦ ꯀꯩꯅꯣꯅꯦ ꯋꯥꯔꯤ ꯁꯨꯅꯕꯁꯦ ꯇꯥꯃꯤꯟꯅꯁꯤꯅꯦ ꯃꯥꯁꯦ ꯀꯔꯤꯝꯇ ꯁꯣꯏꯗꯦ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯆꯦꯜꯂꯛꯄꯅꯣ ꯀꯌꯥꯗ ꯂꯥꯛꯄꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯄꯅꯣ ꯐꯥꯎꯕ ꯃꯥ ꯈꯪꯉꯤ ꯃꯌꯥꯝꯇꯪ ꯃꯥꯅ ꯍꯥꯏꯕꯁꯤ ꯇꯥꯃꯤꯟꯅꯁꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯎꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯗꯕꯁꯦ ꯍꯦꯜꯂꯤ ꯑꯁꯤꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯏꯔ ꯃꯣꯏꯅ ꯑꯌꯨꯛꯇ ꯆꯦꯜꯂꯛꯏꯔ ꯅꯨꯡꯊꯤꯟꯗ ꯆꯦꯜꯂꯛꯏꯔ ꯅꯨꯡꯊꯤꯟꯗ ꯇꯔꯨꯛ ꯑꯩ ꯊꯥꯍꯧꯔ ꯂꯣꯏ ꯈꯪꯉꯤꯕ ꯀꯔꯤ ꯃꯥꯅ ꯀꯩꯅꯣ ꯇꯧ ꯈꯪꯗꯕ ꯀꯩꯅꯣ ꯂꯩꯇꯦ ꯅꯝꯃꯦ ꯏꯕꯣꯛ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯨꯅꯔꯦ ꯏꯕꯣꯛ ꯃꯥꯒꯤꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯁꯨ ꯍꯥꯏꯖꯔꯦ ꯀꯃꯥꯏꯅ ꯂꯥꯛꯏ ꯀꯗꯥꯏꯗꯒꯤꯅꯣ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯍꯥꯏꯗ ꯃꯥꯁꯨ ꯍꯥꯏꯖꯔꯤ ꯃꯥꯁꯨ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯃꯐꯝꯗꯨꯒ ꯑꯃꯨꯛꯀ ꯆꯠꯅꯤꯡꯉꯤ ꯃꯁꯥꯒꯤ ꯌꯨꯝꯗꯨꯒ ꯂꯩꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏ ꯃꯥꯒꯤꯁꯨ ꯄꯦꯟꯗꯦ ꯑꯁꯨ ꯀꯞꯄꯤ ꯋꯥꯔꯤꯁꯦ ꯂꯤꯔꯒ ꯃꯌꯥꯝꯁꯦ ꯂꯩꯔꯤ ꯐꯤꯕꯝꯁꯤꯅꯤ ꯌꯥꯝ ꯋꯥꯅ ꯂꯩ ꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏ
Kapkanu kapkanu ibu kapkanu. Akhoi ibok se ada su ui khangaba mobile da ui ibok se uning man ngina su sigala ine akhoi ibok se akhoi haina ri ni ada ibok se nungsi go su koina punsi bai na nungsi punsi go lối nó khai rồi kìa lối khai cái này hai cái mà khai là nó có được không nhỉ sẽ là phần gì là khai nó khai khao tum불어 tumi 하위 nó chỉ chơi đến chơi đi mà nó xa đi xin của mình là xa xin nhà bà 아직 버린 묵자 ôi chơi buộc mai là bún xì bắp bột đi na thaning ini mafam da thamwai 하우라가 ada akhoi ne ada su ne mai wari tani sunari se akhoi ui do amana thanga lei do akhoi haina te unada su si ma unaraga laksi ko 깔깔래 오버 oi 버린 묵자고 मैम अखोई हौजिक लोइना थोगले अखोई हौजिक गाड़ी कारनी अदो मैम मोगी से उरुरागा नुंगदी याम नुंगाइते पेंदे अदोनी मैम अखोई हौजिक थोअनी सिगगी थोअगा होटल दा चाक चारुनी अदुगैदी अखोई हल्लानी इसिंग अदे खोंहामबा 남니 누가 후마이 레이브라 좀 सुनागद्रा चंगे सिगा लेरे चाबगी आइटम खोइदी सुम सिंपल इन चारानी बेस ओइना चारानी हवाई थोंबने पापड़ने इरोंबने भेज इरोंबने बको अदुगैदी कंगौअमने हाब्रो मी कौगा तादे हाब्रो अखोई चाब लोइना होजिक थोगले अखोई चटके आइना तौरी होजिक अदो ममांगदने अखोइना लाकपदा होजिक चककपदा अखोई पोचै खरा जोलहौरी गो इमा इबेनसिंगना अदो पोचै खरा लैगिनी करी करी नो खरा लैगनी अदो अखोई चलानी यौरकदा होजिक गाइदे कुमगमफम पोचै लैरिसे मफमजिगा बाजारदा हरिबोब लैरे थरोय लैरे हां मैम अखोई यौरे होजिक सदरघाट यौरे अखोई खुन्ना चंगे मैम यम जौरे साबनसु लोइरे अदो जे नुथिरी पुंग 3 मखाई तारे अखोई ngasa पुंग 4 मखाई दा थोकनेबा अदो मैम ngasi go ina video se matang siga loisinjarage अदो मैम नेक्स्ट वीडियो दम उनारसी बाय